ꯄꯦꯜꯂꯕ ꯄꯦꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯆꯥꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯠꯇꯣꯛꯄꯁꯦ ꯐꯠꯇꯕ ꯌꯥꯝ ꯊꯣꯛꯄꯅꯦꯕꯀꯣ ꯆꯥꯕꯁꯨ ꯈꯔ ꯂꯦꯛꯊꯣꯛꯇꯕꯅꯦꯕ ꯐꯨꯠꯇꯣꯛꯄ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯉꯁꯤꯗꯤ ꯊꯥꯎ ꯌꯥꯎꯕ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯃꯆꯨ ꯑꯅꯤꯒꯨꯝꯕ ꯎ ꯃꯣꯔꯣꯛ 3 ꯑꯃꯒ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯃꯍꯤꯁꯨ ꯈꯔ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯞꯄ ꯆꯟꯗꯕ 2 ꯑꯃꯒ ꯀꯨꯜꯂ ꯀꯥꯝꯊꯠꯂꯅꯤ ꯀꯨꯜꯂ ꯀꯥꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯏꯃꯥꯏ ꯑꯣꯛ ꯃꯇꯨꯡꯁꯤꯗꯤ ꯐꯟ ꯆꯣꯡ ꯂꯩꯔꯦ ꯁꯥꯃꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯃꯤꯈꯨꯕ ꯋꯥꯡꯅ ꯌꯥꯝ ꯄꯨꯟꯅ ꯏꯀꯣꯅꯣꯃꯤ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯄꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯄꯣꯛꯁꯦ ꯆꯥꯎꯅ ꯇꯧꯔꯒꯀꯣ ꯄꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯌꯦꯟꯗꯦꯝꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯝꯕ ꯃꯍꯤ ꯈꯤꯇꯪ ꯆꯝꯐꯨꯠ ꯈꯤꯇꯪ ꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯁꯨ ꯑꯣꯏꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒ ꯆꯥꯃꯤꯟꯅꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯃꯤꯡ ꯂꯩꯐꯝ ꯇꯥꯍꯜꯂꯛꯀꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯊꯣꯏ ꯃꯣꯡꯐꯥꯡꯃꯌꯨꯝ ꯑꯩ ꯀꯨꯝꯕꯤꯗꯒꯤꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯊꯥꯎ ꯆꯥꯗꯣꯏꯅꯤꯅ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯑꯃꯃꯝ ꯆꯥꯅꯔꯒꯦ ꯌꯥꯔꯦ ꯆꯝꯐꯨꯠ ꯃꯌꯥꯝ ꯆꯥꯔ ꯀꯩꯗꯧꯗꯣꯏꯅꯣ ꯆꯝꯐꯨꯠꯁꯦ ꯑꯩꯗꯤ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯩꯅꯗꯦ ꯁꯨꯃꯥꯏꯅ ꯆꯤꯅꯤ ꯈꯔ ꯌꯥꯎꯕ ꯍꯥꯎꯋꯦ ꯑꯩ ꯆꯥꯛ ꯂꯣꯏꯅ ꯄꯦ ꯏꯔꯣꯝꯕꯗꯣ ꯍꯩꯗꯧꯔꯣ ꯊꯣꯏꯕ ꯑꯝꯇ ꯂꯦꯡꯉꯣꯟꯗꯕꯤ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ 이러면 싹다 복사하네 다음에 담글로 너희 저를 동족이 당냐 좀 갈갈해 잘 무슨 일이 또 나와 봐. 자. 어머. 튀는 거 산이 정도.
Mình cái này Chúng tôi dành cho nó tốt là sao em học đi luôn mà mà phải dùng mấy rượu đâu massage ประมาณmassage Amore mentre vinico Maru bukan dah. Thôi. Ấy mà nó cuộc đời nó làm sao nên hỏi vậy. 사실 칼로 그 사실 보는 동안 딱 보래. 아들이 이런 것까지 해주려고 이거. 와인 진다랑 뭐 한번 탕탕다가 해줘라. 조용히 있는 거 이런 분들이 서로
모록시 오지 모록시 떠버리 해. 아주 건달라. 건달라. 어디 잠깐 하면 칠리 더 hay tiếp ạ. Cái lô từ nông sản. Không. 양간을 được thuốc thì bổ chứ. 양간을 được thuốc bổ chứ. ai đi âm từ là tốt Chứ nó hột. 식단 자체는 하죠. Cuma sak lemon betul seperti itu nak. Sikit dah selesai. Bahasa yang itu. Thay samput na last ki cover kup salo. Mấy gì thực ra là rồi sau đó đây nào bạn gá kia là vợ về là ở đây sao cho rồi em sang ilusion nào đó cái mà thằng video nó ngoài bóng pro rồi